Titanic luppada hinghoba World War I amasung 2 dasu hinghoba thona faba hero mingna Charles Lightoller. Mahakna sahi tarahumdoi surukpadagi paklaba mahak sagar ipakta masing langamdraba thona fabgi khongchat adventure kaya ama chatpa horakhe. Masida sunatna mahak nonglei nungchit mai sakpa atopa laina kaya dagisu thona faba haigadra madau yaba haigadra hinghoba nifa amani 1900 ta mahak SS Medic ki mari suba fourth officer ama oina White Star Line da thabak toba horakhe. Asumna Titanic loop kadaba 1912 April 14 numit asi fawbadi sahi tara nithai supna mai pak tuna talakli. Charles Lightoller RMS Titanic asigi pak laba hirubak mathak tuda second officer oina thabak tawre. Adubo numit adu mahaki jahaz aduda iceberg singduga thengjinabagi matamdudi phamungda laina ihul fawrakhi. Kari tawrabano haiduna mahaki tumbada setlamba firol dumak setlaga hirubak tamna chentorakhi. Thengjinabadu khara sathire haibasi khanglaki. Madudagi mahakna jahaz aduda yauriba hinau sing adu thadanaba order tawki. Miyoi kaya amabu akibadagi thadokhraba tungda mahak tamna ising thumjinba horakhi. Madudagi songtharage khandona lapna yengbada lifeboat ama okhi. Madu tamna sangsinduna tongki. Aduga hinaududa tongminariba miyoi sing aduda atoba boat na kanba laktiba fawbadi lupkidanaba tomina lengdana leinaba khangalamki. Mahakna iroi loiba ahingba miyoi oikhi. Titanic lupagi thodok matung World War I yaudri fawba White Star Line da thabak adumak tawki. War manungdasu mahakna tongniba boat adugi commander oikhi. War loiriba matung mahak retire tawki adubu samudragi khongsetti lepa naikide. Mahakna mahaki nupiga loinana Sundown kauba boat ama leiki. Awang thangba Europe ta mahak amasung mahaki loinabi puna sahi taramuk punsi nuai thokna lenki. World War II horakpada mahak sahi 63 sujilakhi. Mahak active force tasu leitre. Adubu 1940 gi May gi tarik 19 ta British government ki phone call ama khingjilakhi. Mahaki boat adu Allied forces sing English Channel landuna puthok pusin tawbada darkar oire haina hairki. Mahakna yarami adubu hairiba mahaki boat Sundown adudi mahak masana pujagani hairamki. Mathangi numita mahakna Dunkirk evacuation da mateng pangnarabagi damak English Channel landba horuklami. France ki samudra khongbal Biskayadagi British servicemen samaga kuntra hena puduna halake. Hairiba Charles ki Sundown boat asidi miyoi kungama thoidagi hena chandaba boat amani. Adubu miyoi samaga kuntra asi hontoraknaba hotnaba matamda thengkhang kayadi awaba nanglamgadoribani. Mahakna Britain tamna halakpagi lambida yeknabagi enemy aircraft tagi nomai maru kaya mana landarakhi.